ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯣꯡ ꯄꯥꯟꯕ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤ ꯏꯅ ꯀꯨꯞꯄꯤ, ꯃꯃꯥꯡꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯊꯣꯡ ꯊꯣꯡꯅꯥꯎꯗꯤ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯌꯨꯝ ꯑꯁꯤ ꯌꯦꯡꯕꯗ ꯄꯤꯛꯇꯛꯅ ꯎꯏ, ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯐꯖꯕ, ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯅ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯂꯩꯔꯛꯄ ꯑꯁꯤ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯤ ꯈꯔꯅ ꯈꯪꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯕꯨ ꯎꯔꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤ ꯉꯔꯥꯡ ꯂꯩꯍꯧꯕ ꯃꯐꯝꯗꯨꯒ ꯉꯁꯤ ꯂꯩꯔꯝꯕ ꯃꯐꯝꯒ ꯍꯦꯛꯇ ꯃꯥꯟꯅꯔꯝꯗꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯁꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯅꯩ, "ꯏꯇꯥꯎ, ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯎꯈ꯭ꯔꯕꯒꯨꯝ ꯇꯧꯏꯗ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯁꯨ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯗꯥꯏꯗ ꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯉꯁꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯤꯕꯅꯤ." "ꯑꯣ, ꯅꯤꯡꯁꯤꯡꯉꯦ ꯅꯤꯡꯁꯤꯡꯉꯦ, ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯅ ꯃꯈꯥꯔꯣꯝꯗ ꯂꯩꯍꯧꯕꯗꯨꯕꯣ? ꯑꯗꯨꯒ ꯀꯃꯥꯏꯅ ꯉꯁꯤꯅ ꯑꯋꯥꯡ ꯊꯪꯕ ꯁꯣꯝꯗ ꯂꯩꯔꯝꯂꯤꯕꯅꯣ?" "ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯏꯇꯥꯎ, ꯌꯨꯝꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯌꯨꯝ ꯐꯥꯏꯕꯣꯛꯀ ꯑꯣꯏꯔꯖꯥꯠꯂꯥ?" "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ, ꯌꯨꯝ ꯑꯁꯤ ꯀꯤꯕꯨ ꯀꯤꯔꯦ ꯑꯩꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯅꯤ ꯌꯨꯝꯁꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯍꯦꯛꯇ ꯍꯣꯡꯏ꯫ ꯅꯣꯡꯃꯅ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯃꯅ ꯑꯃꯨꯛ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯣꯡꯗ ꯑꯃꯨꯛ ꯂꯩ, ꯆꯤꯡꯌꯥꯏꯗ ꯑꯃꯨꯛ ꯂꯩ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯗꯥꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯁꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤ ꯆꯪꯈꯤ꯫ ꯆꯪꯈꯤꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯂꯩꯕꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯆꯤꯡ ꯑꯁꯤꯗꯁꯨ ꯀꯌꯥ ꯂꯥꯛꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯌꯨꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜꯅꯤ꯫ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯉꯥꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯅ ꯄꯨꯡꯉꯧ ꯉꯧꯔꯝꯃꯤ, ꯃꯃꯤꯠ ꯑꯗꯨꯁꯨ ꯐꯅ ꯂꯥꯎꯏ, ꯑꯗꯨꯒ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯕ ꯇꯨꯝꯇ꯭ꯔꯤꯛ ꯇꯨꯝꯃꯤ꯫ ꯃꯈ꯭ꯌꯥꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯍꯛꯆꯥꯡꯒꯤ ꯎꯟꯁꯥꯗꯨꯅ ꯏꯈꯨꯏ ꯈꯨꯏꯔꯝꯃꯤ꯫ ꯃꯁꯥꯗ ꯁꯦꯠꯂꯤꯕꯗꯨꯅ ꯁꯎꯟꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃꯨꯕ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕ ꯁꯛꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝ ꯑꯁꯤ ꯃꯈꯣꯡ ꯑꯅꯤ ꯄꯥꯜꯂꯝꯃꯤ, ꯌꯦꯟꯒꯤ ꯃꯈꯣꯡꯗꯧꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯡ ꯑꯅꯤ ꯑꯁꯤꯅ ꯂꯦꯞꯈꯠꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯄꯥꯏꯔꯒ ꯃꯐꯝ ꯍꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯤꯡꯗ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯗꯒꯤ ꯋꯥꯔꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯊꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯨꯏꯔꯦꯗ ꯃꯤꯒ ꯆꯥꯈꯤꯗꯕ, ꯃꯍꯥꯎꯒ ꯀꯥꯎꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯤꯒꯤ ꯁꯥꯗꯣꯡꯗꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯕꯅꯤꯗꯀꯣ, ꯃꯍꯥꯎꯗꯣ ꯀꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯕꯁꯤꯅꯤꯅꯦ꯫ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯅ ꯃꯤ ꯑꯃꯠꯇ ꯆꯥꯕ ꯐꯪꯗꯔꯦ꯫ ꯎꯃꯪꯁꯤꯗ ꯂꯩꯕ ꯁꯥꯗꯤ ꯆꯥꯅꯤꯡꯗꯦ, ꯃꯤꯅ ꯍꯦꯟꯅ ꯍꯥꯎꯏ꯫ ꯃꯤ ꯆꯥꯕ ꯐꯪꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯍꯩ ꯋꯥꯍꯩ ꯑꯣꯏꯅ ꯍꯦꯛꯂꯒ ꯆꯥꯔ ꯂꯩꯔꯦ." ꯑꯁꯦꯡꯕꯅꯤ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯁꯤꯗ ꯁꯗꯥꯟꯕ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯐꯥꯗꯨꯅ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯄꯨꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯗꯣꯡ ꯐꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯁꯔꯨ ꯁꯌꯥꯡ ꯑꯃꯗꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗꯅꯤ ꯃꯤ ꯑꯇꯩꯁꯨ ꯀꯤꯔꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯅꯈꯤꯗꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯐꯝꯂꯝꯕꯗꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯄ ꯍꯧꯏ꯫ ꯍꯩ ꯄꯥꯟꯕꯁꯨ ꯑꯃꯠꯇ ꯎꯗꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇꯨꯅ ꯆꯥꯔꯕꯅꯤꯅ ꯑꯃꯠꯇ ꯄꯥꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯋꯥꯗꯧꯔꯤꯗ꯫
Asumna wakhal khꯟꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯑꯗꯨꯅ ꯆꯤꯡꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯈꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯥꯗ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅꯦ꯫ ꯃꯤꯠꯁꯤꯗ ꯇꯥꯏꯕꯪ ꯃꯤꯒ ꯎꯗꯕ ꯐꯅ ꯀꯨꯏꯔꯦꯅꯦ꯫ ꯑꯩ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯊꯈꯤꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯗꯕ ꯌꯥꯗꯦ꯫ ꯀꯨꯏꯔꯦ ꯃꯤ ꯆꯥꯗꯕ꯫ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯃꯗꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏꯒꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝꯗꯨ ꯃꯈꯣꯡ ꯋꯥꯡꯈꯠꯂꯛꯏ꯫ ꯌꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯔꯝꯅ ꯌꯨꯝ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯎꯅꯕꯅꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯈꯝꯕ, ꯀꯨꯏꯔꯦꯀꯣ ꯃꯇꯝꯁꯦ, ꯁꯣꯝꯗꯒ ꯁꯥꯗꯥꯟꯕ ꯆꯠꯇꯕ?" ꯈꯝꯕꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯐꯅ ꯀꯨꯏꯔꯦꯕꯣ꯫ ꯑꯗꯣ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯤꯡꯁꯤꯗ ꯁꯥꯗꯥꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯥꯏꯅꯦ?" "ꯃꯇꯝꯗꯨꯗꯗꯤ ꯃꯤ ꯀꯌꯥ ꯑꯃ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯆꯠꯄ ꯎꯗꯦ꯫ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ?" ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯆꯤꯡ ꯑꯁꯤꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯂꯒ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯆꯤꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯋꯥꯔꯤ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ꯫ ꯈꯝꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏꯗ, ꯁꯥꯗꯥꯟꯕ ꯆꯠꯄꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯃꯗ, ꯂꯝꯕꯤ ꯑꯃꯗ ꯑꯁꯨꯝꯅ ꯆꯠꯀꯗ꯭ꯔꯣ? ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯒꯅꯤ꯫ ꯉꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯁꯥ ꯇꯥꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯏ, ꯁꯤꯗ ꯑꯣꯏꯅ ꯁꯥꯕꯨꯗꯤ ꯇꯥꯜꯂꯁꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕ ꯃꯐꯝꯁꯦ ꯐꯅ ꯌꯥꯝꯅ ꯂꯥꯞꯂꯦ꯫ ꯑꯗꯨꯅ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯐꯃꯨꯡ ꯊꯛꯇꯒ ꯍꯤꯞꯂꯒ ꯉꯥꯏꯍꯥꯛꯇꯪꯒ ꯄꯣꯊꯥꯔꯕꯗꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯐꯃꯨꯡꯅꯣꯗ ꯏꯇꯥꯎ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯎꯃꯪꯅꯤ, ꯌꯨꯝ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯣꯊꯥꯕꯤꯌꯨ." "ꯍꯣꯏꯗ, ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤꯁꯦ꯫ ꯀꯗꯥꯏꯗꯅꯣ, ꯎꯈꯣꯡꯗꯔ ꯉꯥꯏꯍꯥꯛꯇ ꯐꯝꯗꯨꯅ ꯄꯣꯊꯥꯈꯤꯁꯤ." "ꯍꯣꯏ, ꯄꯣꯊꯥꯈꯤꯁꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯤꯠꯅ ꯌꯦꯡꯗꯨꯅ ꯄꯣꯊꯥꯕ ꯌꯥꯕ ꯃꯐꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯅꯦ." ꯈꯝꯕꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯌꯨꯝꯅꯤꯅꯦ꯫ ꯌꯨꯝ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯁꯥꯔꯒ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯆꯤꯡꯂꯛꯁꯤꯗ ꯃꯊꯟꯇ ꯑꯣꯏꯅ ꯂꯩꯕꯁꯨ ꯑꯣꯏ꯫ ꯀꯅꯥꯒꯤ ꯌꯨꯝ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯌꯦꯡꯕꯗ ꯌꯨꯝꯁꯤ ꯌꯥꯝꯅ ꯐꯖꯩꯕꯣ꯫ ꯀꯨꯞꯂꯤꯕꯁꯤ ꯏ ꯑꯁꯤꯁꯨ ꯑꯅꯧꯕꯅꯤ꯫ ꯌꯨꯝ ꯃꯅꯨꯡꯁꯤ ꯏꯪ ꯏꯪꯕꯨ ꯂꯥꯎꯔꯝꯒꯅꯤꯅꯦ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯌꯨꯝ ꯑꯁꯤ ꯇꯝꯅ ꯍꯦꯛꯇ ꯆꯪꯁꯤꯟꯁꯤ꯫ ꯃꯤ ꯂꯩꯔꯝꯃꯗꯤ?" "ꯂꯩꯔꯝꯂꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯒ ꯂꯩꯔꯁꯤ." "ꯍꯣꯏ, ꯆꯠꯂꯁꯤ꯫ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯉꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯦꯝꯕꯨꯡꯅ ꯀꯧꯔꯛꯏ, "ꯍꯣ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯣ." ꯃꯍꯥꯛꯅ ꯁꯨꯝꯅ ꯀꯧꯔꯕꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯈꯝꯕꯅ ꯑꯃꯨꯛ ꯀꯧꯔꯛꯏ, "ꯍꯣ, ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯏꯌꯦ꯫ ꯏꯃꯨꯡꯗ ꯃꯤ ꯂꯩꯕꯤꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ." ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇꯦ꯫ 3-4ꯔꯛ ꯀꯧꯔ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯥꯏꯅꯩ, "ꯏꯇꯥꯎ, ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦꯅꯦ꯫ ꯍꯣꯏꯅꯦ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯖꯥꯠꯂ ꯌꯨꯝꯁꯤꯗ? ꯊꯣꯡ ꯑꯁꯤꯁꯨ ꯉꯥꯁꯤꯜꯂꯤ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛꯇ ꯌꯦꯡꯂꯁꯤ꯫ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯂꯁꯤ꯫ ꯃꯤ ꯑꯃꯨꯛ ꯃꯅꯨꯡꯗ ꯂꯩꯔꯝꯃꯗꯤ?" "ꯂꯩꯔꯝꯂꯔꯣꯏꯗ, ꯂꯩꯔꯕꯗꯤ ꯉꯁꯥꯏꯅ ꯑꯩꯈꯣই ꯑꯅꯤꯅ ꯀꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯐꯝ ꯊꯣꯛꯏ꯫ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯕꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯂꯔꯣꯏ꯫ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯦꯝꯕꯨꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯉꯛ ꯑꯗꯨ ꯍꯥꯟꯅ ꯂꯤꯠꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ
ꯈꯝꯕꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯍꯦ꯫ ꯂꯩꯒꯁꯨ ꯌꯥꯝ ꯊꯥꯏ꯫ ꯁꯒꯥꯏ ꯁꯥꯔꯒ ꯐꯖ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯊꯝꯃꯤ꯫ ꯁꯒꯣꯜꯁꯨ ꯌꯥꯟꯗꯨꯅ ꯊꯝꯃꯤ꯫ ꯐꯖꯩ ꯍꯥꯏꯕ? ꯀꯗꯥꯏꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ "ꯍꯣꯏꯅꯦ ꯏꯇꯥꯎ, ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯁꯨ ꯐꯅ ꯌꯥꯝ ꯆꯥꯎꯏ꯫ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗꯗꯤ ꯄꯤꯁꯛ ꯄꯤꯛꯄꯕꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯐꯅ ꯌꯥꯝꯅ ꯆꯥꯎꯏꯅꯦ." ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯃꯅꯨꯡꯁꯤꯗ ꯀꯥ ꯑꯇꯣꯞꯄꯁꯨ ꯂꯩꯔꯤꯕ ꯃꯥꯜꯂꯤ꯫ ꯐꯛꯂꯣꯡꯅ ꯈꯥꯖꯤꯜꯂꯤꯕꯁꯦ ꯆꯪꯂꯒ ꯍꯦꯛꯇ ꯌꯦꯡꯉꯨꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯆꯪꯂꯨꯔꯕꯅꯤꯅ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯃꯊꯟꯇ ꯆꯦꯠꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯀꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯄꯥꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯅ ꯊꯦꯡꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯇꯥꯏꯕꯪ ꯃꯤꯅ ꯇꯨꯝꯕ ꯀꯥꯟꯗ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ꯫ "ꯌꯨꯝꯁꯤ ꯃꯤ ꯂꯩꯕꯗꯤ ꯑꯣꯏꯔꯦꯀꯣ? ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯕꯗ ꯇꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ꯫ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯇꯥꯎ, ꯀꯔꯝꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩꯈꯣই ꯑꯅꯤꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯅꯤ ꯏꯇꯥꯎ? ꯏꯇꯥꯎ, ꯊꯣꯡꯁꯤ ꯅꯝꯈꯥꯏꯁꯤ." ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯝꯈꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯥ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯕꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯇꯨꯝꯕ ꯑꯗꯨꯅ ꯊꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯁꯥꯗ ꯊꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯈꯝꯕꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯃꯛ ꯈꯪꯂꯦ ꯃꯈꯣꯏ ꯑꯅꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯤꯒꯤ ꯃꯀꯣꯛ ꯀꯌꯥ, ꯁꯔꯨ ꯄꯣꯂꯥꯡ ꯀꯌꯥ ꯑꯃ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯒ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯍꯛꯆꯥꯡꯗ ꯊꯨꯝꯅ ꯊꯤꯟꯖꯤꯟꯗꯨꯅ ꯁꯥꯗꯨꯝ ꯃꯇꯨꯝ ꯐꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯈꯝꯕꯗꯨ ꯃꯁꯥꯗ ꯑꯁꯨꯝꯅ ꯇꯧꯔꯕ ꯑꯃꯗꯤ ꯏ ꯃꯌꯥꯝ ꯊꯣꯛꯈꯤꯕꯅ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯍꯥꯎꯅ ꯐꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ "ꯍꯥꯎꯈ꯭ꯔꯦꯗ, ꯑꯁꯤꯒꯨꯝꯕ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯆꯥꯗꯕ ꯐꯅꯕꯨ ꯀꯨꯏꯔꯝꯃꯅꯤ꯫ ꯉꯁꯤꯗꯤ ꯆꯥꯕ ꯐꯪꯂꯦ꯫ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯂꯤꯕ ꯏ ꯑꯁꯤꯁꯨ ꯂꯣꯏꯅ ꯊꯛꯇꯣꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯡ ꯑꯁꯤꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯍꯤꯡꯆꯥꯕꯤꯗꯨ ꯃꯤ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯆꯥꯗ ꯊꯛꯇꯕꯅꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯈꯜꯂꯤ, ꯃꯐꯝꯁꯤꯗꯗꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯀꯣꯟ ꯌꯨꯝ ꯑꯁꯤ ꯄꯨꯗꯨꯅ ꯑꯩ ꯇꯥꯏꯕꯪ ꯃꯤꯅ ꯇꯥꯕ ꯈꯨꯜ ꯃꯔꯛꯇ ꯆꯪꯗꯨꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯣꯟꯅ ꯂꯩꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯐꯥꯔꯒ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯈꯥ ꯑꯗꯨꯗꯒꯤ ꯌꯦꯟꯒꯤ ꯃꯈꯣꯡ ꯃꯥꯟꯕ ꯑꯅꯤꯗꯨ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯑꯅꯤ ꯑꯗꯨꯅ ꯊꯥꯡꯗꯨꯅ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫
Asumna lakpana ahing nongyaygi matam helaba kanda khul adu yaurammi. Khul adugi aroiba mamai thangthangbada yum adu kunduna amuk laikhirami. Mathangi ayukni khunjami nupa amana ayuki matamda hakjang sajel tauba tingli yangliba tauba tholakpa matamda yum ama yumdong oina leiribadu urami. Yum adubu uraga nupaduna khalli, kanagi yumnune sibo nahan makhaidi leiba udi onthokna thuna saduna leiramkreda. Yam phajana nana sui kanana musabu oiribana. Mapal sidasu machu kayagi machu sangi leisingsu phasa phasa bahawi. Amukta changlaga yenglukhige dai. Asi khanduna nupadu yum adu tamna sangsili. Yumgi thong adu hangdoktuna maya kaduna leirammi. Madubu uraga mabukningda khali, thong asisu hangini kana leige haibado changlage hekta yenglage. Wakhalda asi khanduna nupadu yum adugi manungda changsilami. Yum adugi manungdasu yamna phajarami. Yum adugi manungda ka ama phaklongna khariba dubusu urami. Yumse manungdadi phanabu chawine pisak pikpaga malaga imung asinaga phajariba luna nana leiriba. Kanagi yumbu oirabano khangdi ka ama leiriba sisu yengkhige. Asi khanduna ka adu tamna sangsinduna thong adubu namduna hangdoi. Mahakna dumna hangdokku matamdadi ka manung aduda hingchabi amana leptuna leirambadu urare. Labu phawba nangdringaida hingchabi adugi makhut aduna khawri charam aduda kana metsinkhirami. Mahaki khujina sangbaduna thumna thinjinduna hatuklami. Mi adugi sadumdubu phakphaktuna charami. Asumna khul asida hingchabi sina saklotuna leiraga khulgi misingbu phaduna hatuna charami. Numit kharanigi matungni khunja mayamna topna leiriba khangpoksang asibu jingnaba hawraklami. Nupa khara punsinduna asumna wari sanarami. Yumse mamang thakta mafamsida amukta leibasu ude. Handaktai khangkhanghaudana ahing amada leiramlibani. Aidi yum masi yamna chingnarebo. Nupa amana amuk hairai adumakni aina khalibasisu. Handak maragsida khul asida mi mambagi masingse nongma nongmagi asum hengalai. Miyoi kharanadi yumsigi manungda changkiba ui haina hainabasu yawi. Aisu yum masibu chingnaribani. Yengbada yamna phajaba mal oinadi ui. Adudi tausing yum masigi manungda kana kari leibage haibado changlage hekta yengnasi. Adu oirabadi aikhoigi chingnaribasingse loina koklani. Phare dudi hauchimu hekta changlaga yenglasi haibro. Hoi yenglasi. Asumna hainaduna makoi mari mangadu pulap yum manung aduda changlai. Ahanba yumjauka adumadi yamna phajana leirami nakalda lei pambi masa masa thaduna. Sagaidagi leiyan thaduna yengbadi yamna phajaba haiba ama oirami. Aduga mamangi matamda mafam asida changkiba misingna ukiba phaklongna khaba tongana leiba ka adumadi leiba uramde. Ka manung adugi phajaba saktam adubu uraga amuk hainarai. Itaw yumsigi manungsidi onthoknam phajareda. Ing lauradana kanamata leiba ude ihang hangi. Hoini daw kanamata leiba udene. Aikhoini yum asida khaluri wakhalsidi lalamine. Kanasu leite yumsida khunja kharana mangkiba mi khara adubu yumsida changba ui haina hainabado aranwa wafam oiramlani. Tasengna changgibu oiba tarabadi manungsida soidana leiramgadabani. Asumna khandoktuna makhoi singdu yum manung adudagi amuk thoknarai. Numidangi matam amani tomchau kauba nupa amakhakna mahakna wakhalda sumna khali. Khunja miyamna yum masigi manungna sangkhraga amuk hana thoklaktribasibu karigino. Itaw khoina haibadadi yum masigi manungda karisu leite haina hairi. Adubu ainadi makhoina haiba wafamse langani haina khali. Yum manungsida masak masa khangdaba mahizadu haiba miyoi ama soidana leiramgani. Ai maknadi yum manungsida changludabi mapangi marum amada lumdu leirage. Aduga yum masibu karam tawbano haibado
ꯈꯪꯗꯣꯛꯂꯒꯦ꯫ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯅꯧꯕ ꯌꯨꯝ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯃꯐꯝ ꯆꯥꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯆꯧꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯩꯈꯨꯅꯤꯅꯦ, ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ꯫ ꯃꯍꯥꯛꯅ ꯁꯛꯂꯣꯠꯇꯨꯅ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯅꯪ ꯑꯃ ꯂꯩꯔꯦ ꯈꯪꯂꯕꯅꯤꯅ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯗꯦꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯦꯀꯨ ꯂꯣꯠꯂꯤꯕꯗꯣ ꯀꯦꯀꯨ ꯐꯣꯡꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯧꯗꯨ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯅꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯤ ꯑꯁꯤꯕꯁꯤꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯔꯝꯃꯤ꯫ ꯑꯆꯥꯛꯄ ꯃꯩ ꯑꯗꯨꯗ ꯃꯤꯒꯤ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯌꯩꯔꯝꯃꯤ꯫ ꯃꯩꯗ ꯌꯥꯏꯔꯕ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯥꯎꯈ꯭ꯔꯦꯗ, ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯑꯍꯤꯡꯕ ꯁꯥꯗꯨꯝ ꯑꯣꯏꯅ ꯈꯛ ꯆꯥꯔꯝꯕꯁꯤꯗꯤ ꯍꯥꯎꯕꯗꯤ ꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯝꯅꯤꯗꯅ꯫ ꯂꯧꯔꯒ ꯆꯥꯕꯁꯤꯅ ꯃꯍꯥꯎ ꯑꯃ ꯍꯦꯜꯂꯤ꯫ ꯃꯊꯪꯗꯒꯤꯗꯤ ꯂꯧꯔꯒ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯥꯔꯒꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯔꯧꯕ ꯑꯍꯥꯎꯕ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡꯕꯨ ꯄꯨꯂꯞ ꯀꯧꯗꯨꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯄꯥꯎ ꯇꯝꯃꯤ꯫ ꯇꯥꯕꯤꯌꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ, ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩ ꯏꯊꯟꯇ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩꯔꯛ ꯑꯃꯗ ꯂꯨꯝꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ, ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯩ ꯍꯧꯕꯒꯤ ꯃꯩꯈꯨ ꯀꯥꯔꯛꯏ꯫ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ, ꯏꯇꯧ ꯇꯣꯝꯆꯧ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ? ꯁꯦꯡꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯃꯤꯠꯃꯛꯁꯤꯅ ꯎꯔꯛꯂꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯏꯃꯨꯡꯗꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯗꯨꯗꯤ ꯌꯥꯝꯅ ꯐꯖꯅꯁꯨ ꯂꯩꯍꯧꯏ꯫ ꯀꯅꯥꯃꯠꯇ ꯂꯩꯍꯧꯗꯦꯗ꯫ ꯇꯣꯝꯆꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯗꯣ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯊꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯏꯇꯥꯎꯁꯤꯡ, ꯑꯃꯨꯛꯇꯪꯒ ꯌꯦꯡꯈꯤꯁꯤ꯫ ꯍꯣꯏ, ꯐꯔꯦ, ꯑꯃꯨꯛꯇꯪꯒ ꯌꯦꯡꯂꯁꯤ꯫ ꯑꯗꯨꯗꯤ ꯏꯇꯥꯎꯁꯤꯡ, ꯍꯣꯔꯦꯟꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯄꯨꯝꯕ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯄꯤꯔꯣ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯊꯨꯒꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯁꯤ ꯃꯩ ꯁꯨꯗꯨꯅ ꯊꯥꯗꯣꯛꯄꯔꯥ ꯑꯃ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯐꯤꯔꯦꯞ ꯑꯁꯤꯗ ꯂꯦꯞꯅꯔꯦ꯫ ꯁꯣꯝꯗꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯗꯨ ꯈꯔ ꯊꯦꯡꯂꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦ꯫ ꯈꯔ ꯍꯦꯛ ꯊꯦꯡꯖꯤꯜꯂꯛꯄꯒꯗꯤ ꯃꯤꯌꯥꯝꯗꯨ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕꯤꯗ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯌꯨꯝꯗꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯎꯔꯞꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯩꯕꯒ ꯏꯃꯨꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯅ ꯁꯔꯨ ꯁꯌꯥꯡꯕꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯩ ꯊꯥꯕꯒꯤ ꯃꯩꯈꯨ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯩꯈꯨ ꯑꯗꯨꯕꯨ ꯅꯥꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯩꯈꯨ ꯀꯥꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯉꯔꯥꯡꯁꯨ ꯑꯁꯤꯒꯨꯝꯅ ꯃꯩꯈꯨ ꯀꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯁꯤ ꯃꯩ ꯁꯨꯕꯔꯥ ꯑꯃ ꯇꯧꯔꯁꯤ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ, ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤꯟꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯁꯨ ꯉꯝꯕ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯩꯅꯝ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯆꯨꯔꯒ ꯑꯣꯏꯅ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯄꯥꯜꯗ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤꯅ ꯃꯁꯤꯗꯤ, ꯀꯔꯝꯅꯣ ꯁꯤꯗꯤ? ꯐꯛꯂꯥꯡꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯃꯅ
ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯔꯝꯅ ꯆꯦꯟꯒꯅꯤ ꯑꯩ? ꯆꯦꯟꯊꯣꯔꯛꯂꯕꯗꯤ ꯂꯤꯠꯐꯝ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯑꯣꯏꯅ ꯆꯦꯜꯍꯜꯂꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯒꯤ ꯌꯨꯝ ꯑꯗꯨ ꯋꯥꯡꯈꯠꯂꯛꯏ꯫ ꯌꯨꯝꯒꯤ ꯃꯈꯥ ꯑꯗꯨꯗꯒꯤ ꯌꯦꯟꯒꯤ ꯃꯈꯣꯡ ꯃꯥꯟꯕ ꯑꯅꯤ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯊꯥꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯃꯇꯧ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯝ ꯑꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯗ꯭ꯔꯤꯉꯩ ꯃꯈꯨꯠꯇ ꯄꯥꯏꯕ ꯃꯩꯅꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯊꯛꯇ ꯀꯨꯞꯄ ꯑꯀꯪꯕ ꯏꯗꯨ ꯃꯩꯅ ꯋꯥꯏꯗꯨꯅ ꯆꯥꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯤ ꯃꯔꯤ ꯁꯝꯅꯗꯨꯅ ꯌꯨꯝ ꯑꯗꯨꯃ ꯄꯨꯟꯅ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯩꯒꯤ ꯃꯩꯁꯥ ꯐꯪꯂꯤ ꯃꯅꯨꯡꯗ ꯈꯪꯐꯝ ꯈꯪꯂꯛꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯨ ꯃꯩꯅ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯊꯟꯇ ꯃꯈꯣꯜꯗ ꯊꯣꯛꯅ ꯊꯣꯛꯅ ꯀꯣꯏꯔꯥꯎ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯃꯤꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯕ ꯁꯔꯨ ꯃꯈꯣꯛꯁꯤꯡꯗꯨ ꯃꯩꯅ ꯆꯥꯛꯄꯒꯤ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯄꯨꯂꯞ ꯆꯥꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯁꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛ ꯃꯩꯅ ꯆꯥꯛꯂꯝꯂꯒ ꯑꯗꯨꯃꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯂꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡꯗꯨ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯍꯔꯥꯎꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯟꯕ ꯍꯧꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡꯒꯤ ꯇꯥꯡꯒꯣꯏ ꯃꯀꯨꯞ ꯑꯗꯨꯗꯒꯤ ꯎ ꯑꯃꯒꯤ ꯃꯌꯣꯟ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎ ꯑꯁꯤ ꯆꯥꯎꯕ ꯁꯔꯦꯞ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯇꯝꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯔꯨꯝ ꯂꯥꯡꯕ ꯄꯣꯊꯥꯕ ꯆꯪꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯎ ꯑꯁꯤꯅ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯎ ꯃꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯎ ꯑꯁꯤꯗꯤ ꯃꯤ ꯆꯥꯕ ꯎꯅꯤ ꯍꯥꯏꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯎ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯃꯩ ꯑꯃꯨꯛ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯩ ꯊꯥꯗꯣꯛꯂꯕ ꯎꯒꯤ ꯃꯩꯇꯥꯟ ꯑꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈꯤꯔꯝꯃꯤ꯫